Ningol Chakaubaga Mari Lenena Hayang Hapta Kangzaibungda Pangthokadariba Fees Fearda Miyam Saruk Yabinaba Fisheries Minister H. Dingo Singna Appeal Torakli. Fisheries Department na Pangthokadariba Ngagi Mela Asida Miyamda Attaba Mamalda Ngamakal Sing Fanghanbaga Lunena Horticulture Products Sing Yauna Internally Displaced Persons Sing Nasaba Handloom and Handicraft Ki Pothok Sing So Fanghangani Haino Fongdoki. Tada Manipur ki Praja Miyam Punamupu Aini Kogno na Kurumjari Loina Hogi Dipawali gi ngasi ai farba numit arug loina na hiangai gi nini panba adugumba hogi Ningol Chakauba adi Manipur gi amata ngairaba adugumba Ningol singi festival yamna maruiba singumba Ningol Chakauba sine lakpa sidaida Manipur gi Praja Miyam Punamakta aigi taraptagi yaifa paujel pijari haidana ai hanmuktada thamjari loina hogi lakadoriba Ningol Chakauba siga mari leinana November ki tang ani sidaida koi maruina hogi hata Kangzaibungda hogi fishery department na adugumba mayamgi khudung chana namagi damukta hogi fish mela ama sinjari mela asi thamibagi panamdi hoi Manipur gi Praja miyamda hogi ahongba mamalda hadi yamna hanthaba mamalda hoi nga si phajana phanganba aduga Praja miyamda khudung chaba piba gi panamda hoi fishery department na hoi Pangtok Chabani haidana sumana thamjage adu Manipur gi Praja miyam punamungna lengbira kanda hogi hoina subsidize to ahongba maman the lepsaba adum ba hoi nga gi product mayam indigenous fish mayam ma hoi puthongna ba hoi sem sajari aduna Manipur Praja miyam gi ramukta hoi khudong chana na ngta hoi sinjaba adum ba hoi fishery department na sinjaba honorable chief minister gi liching makha da sinjaba adum ba program ma khakni haidana ai sumaina thamjage